ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯗꯤ ꯃꯣꯔꯦꯗꯒꯤ ꯃꯤꯑꯣꯏ 6,000 ꯔꯣꯝ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈ꯭ꯔꯦ Manipurda hojik oriba kangluk maselgi thokliba irang asi khara makhaide lakshinba ngamle haina Union Home Minister Amit Shah na phongdokre amadi numit kharani gi mamangdagi hauna kangluk masen gi marakta thokhaningdaba thodok-sing thokhrabagi matungda ngasi Manipurda mahausa gi punsida tapna hanjilakba hokre Meamukurum Jari, ELITETV Manipur Pau meeting Tabiri Singbo, Wangkhem Chanura na Taramnok Jari. Miam the Mapungway by Epo Pizet ring a Mangoinana, COVID-19 Gamari Lanana, Langak na Piriba, SOP Sing, na Chatpina ba Kanganjari. Miam na Matampumba, Mark Supiba, Kutsa Sing, Namdo Piba Amadi, Mi Amaga Amagi Marakta, Fita Ruglap na Lebina ba Kanganjari. Masida Shunatana, COVID-19 gi vaccine sing matam chana kaptok piduna, Laichut asibo lanteng nabada adomadom suthodang lovio, haina, ELITETV gi maikaidagi, Miam the apple tojari. Hosek, Mapungway papau, Miam the sandok na pizari. Churachanpur amadi Mori da leba, Maitay ichul announcing, Hosek togliba irang sina maram oiduna, Lanjelakpa kaya amangasi, Kuman lampak da leba, Yaski boys hostel da tunglakre. Thogliba thodok asiga mari leinana More Bajar Ward number 6 tagi KH Khambana Fongdorakpada Khangaudana thoklagliba iho asina yum mai thaba horakpadagi mayum thadoklaka lakpani amadi miyamna sinduna Imphal leifam chabam sinbasi pukning nungsiba pokpada nattana thogliba iho asi thuna solution ama puraklaga nungsi chanana leiminanaba pami haikhi Tampagi Ropakan khoi sengna khoi hinggadaba male hatare aduna khoi hariba irang kanu sisu khoi mari leinaba khogi sarkari site ki chu thu mutamda khogi hariba irang pram ju losilaga hanagumna lena taba punsida hanjan du chu pamje ado tamo ngasi yorei ja tamona khanba numita dum yo biopra natraga hana khogi nongnini mama je tamona lobul hanbagi ka phibam lagi adu laite moje kudakta mokhogi Dimapur dagi akogi army officer amlaga khoi hariba puthoknabagi kano se mokhon habiram badagi security kano piram badagi hariba akogi ngarang dagi hondokko hobuni hatare ngarang dagi hondokko hobudagi akogi misi ngarang dagi khara lakko hobuni ado tamona hojiki thoiba thodoksida sarkar da kai haninga lei thoiba thodoksi athu matamda sarkar na masigi solution ama poraga hanogumba akogi normal oiba life ta hanjalanba yam pamai Thodok asiga mari leinana Kuman lampak Yas hostel da Miam gi damak Imphal East DC amadi Youth Affairs Sports ka kutsam naduna laifam chafam sinke Yas ki coach oina leiriba Dusanta Takelambam na fongdorakpada hojik More amadi Churachanpur dagi putna mi 3,000 thunglare 3,000 asida mi kaya amadi Palel Moirang Bisnupur amadi atay atopa jaga kaya da imung manung leibasing da leihore Hosek hostel da mi chamanga rom thunglaga leiri iho asi thuna nemtharaga hanagum nusi chanana leminasi haike Ragna stage ko nang ngasi laise 3,000 something lai aduga akoi saida formal oina lakpasna 1,500 mo ni kai no araga khogi Churachanpur dagi na Moirang da khara lahoba Bisempur da lahoba aduga mo kanu dagi su khogi kanu dagi More dagi tholakwa Palelom da khara sakhiba aduga kan walom da khale hoba akoi sisa lakpa matam 1,500 lai aduga hoji akoi stage da leirisina mi sangwa muki changda leiri sidai akhogi yamna aina nuai jaba mana akhogi Manipur gi oina swaina tawroko matam saisida main oina tawode akhogi Imphal East ki DC ga akhoi Youth Defense Force ka tawraga aduga akhoina ju Imphal East ki
सोम कनोदगी डीसी रोमदगी साइडगी अखोगी चेंगुंबा अखोगी थाव अतै तैसु लाई अदुगी मथक्ता अखोगी इसिंग ओइगरा बेस्कुट ओइगरा मोगी तौगरा अखोगी रिलीफ अखोई लेका लेकागी लेम यामसुना मागी फिरोन अमन बोजरसु याम पुरकना खोलकना अखोई मोय म्याम पुन्ना तौनो मतमदा असिदैसिदे अमुक्के हेन्ना अखोई याम नुंगाइबा मोंग ताबदि ओइगा फजना तौरि सैजरी अखोइना पामिबा हाइबु अखोई सुमाइना नुंसिनना लेमिनबा अमगा फजना पुक्चेन तिनना हानिगे तुमाइना हंजलकबा हानि आ यौना अखोइजे फादना खोतना मिस फिनाबु पांथोखराबनि अदुमाइना समाना सिदके हेन्ना मोंग ताना लाकना मा अदुमाइना कनु सोनरी सुमाइना लाकनी हाइजो अखोइना खल्ली ngasi miyoi kaya maram thunglakiba asigi matangda Information Minister Dr. Sapam Ranjanna phongdorapa wafam CSO sing duka maru eba person sing mayam ji atagi security personnel ka that is central as well as state ka amoy adom interact tawduna santi puratna bagi demak adumaina chathari duka surveillance je kenoda Manipur ki jaga kuni makta surveillance yam akan bamong da chathari duka apagi yamna keno tawamna akoi relief camps la riba miyoi sing ji masing yam handare 4000 the relief camps la riba sing ji akoi yamna regularly keno tawraga medical checkup tawba moi ki psychological counseling tawba duga moi ki sana thakna ba ising kai mayam da loina yengna ba akoi dom sigi dam ta government side ki keno tawi duga ngasi ki oina akoi ki jaga am de district am da koi jaga am approximately 6000 go putoe and the number of people evacuated masing hengale so in the midst of this akoi mapalom da satpa satra jing isin amaga jamapan ga kuntham lei miyoi jing hai tar many students duga akoi gi weapons akoi recover tawda so hengale hosi approximately 247 arms kumba keno tawre keno tawre duga ammunition so dum deposit tawba leptri Prasad akwai appeal tawjaning badi akwai yaringe honorable chief minister nahan haibi giba ayam keno tawgiba sige weapons to recover keno surrender tawbina ba appeal ko keno tawjari toga akwai ge the pure relaxation ji security makta 4 to 5 hours loina tawre situations monitor tawraga akwai as per the needs and cannot tell them henkana bagi muksope cannot tell so far how you da free ngang 20 evacuate to when kul dibna ha jadi maka tarak the 15 si ngasi kamaina kya tamai to nang habi biya bra asi se approximately 6000 ko evacuate tawre kara kara degi dum to ba more degi all more jaga ko dikhuri mangda adumaina mayam ji kunsal laga pal dagi sampo leidana loina so sampo de pal dai de more dagi so loina kunsal laga approximately 6000 gumba akoi kano tawre adu the most probably akoi normally ni sida almost yes normally is the akoi kano tawrgani from the honorable minister ohumzo sigi sida pura yengjalaga akoi honorable minister Sri Khemchandne honorable minister K Govindas ne honorable minister Wangkhem ne moi ahum ki supervision makhada evacuation je adom fazana sathari okay thank you so much Manipur da hojik oriba kanglo masengi tholiba irang asi khara makai de lakshin bangamle haina Union Home Minister Amit Shah na phongdokre Private News Channel amaga ngarang akhanaba warishanaba amada state asigi miyamna ingna chingna laibinaba appeal tokhe Maitai community da scheduled tribe status pi nabage wafam gi matangda warep ama laudringe gi mamangda state government na stakeholder pumnamaka wa khana nainagani haike High Court of Manipur na hiram asigi matangda order ama pass tokrabasu order sigi matangda state government na khanagani Numit kharanigi mamangdagi hauna kangluk masangi marakta thokhaningdaba thodok-sing thokibagi matungda ngasi Manipurda mahausagi punsida tamna hanjilakpa hokre Imphal East amadi West ki district magistrate na thokiba order amagi matungina district ani asida thamlamba curfew ki matang ngasi ayu pung 5 dagi 8 fawba komthokhe Pung kharagi oina curfew komthoklingai matamda miyamna thoklaktuna yansangna pi leibagi thabak tawnakhe Imphal gi mafam kharada dukan thong hangnakibaga loinana gas station haibadi oil pump singda gari singi thau pinakhe masiga loinana hariba pungja sing asigi manungda lambi da gari kaya chenakhe
Manipurda Kanglup Anigi Marakta Thoglakliba Irangi Fibam Khara Fagalakhibaga Loinana Ngasi Manipurda Sizinanaba Thaugi bullet tanker kaya lakpa hokre. Ngasi numichungba pung ahum lom tarakpa machung aduwaida CRPF ki akanba cheksin thorang makada bullet tanker kunganithoi rom Imphal da thunglakre. Manipurda Hojik Oriba Tang Tada Fibam Asigi Matangda Imphal da Thunglakiba Hanagi IV Special Director Oiramba Hojikna Interlocutor AK Misra Imphal da Thunglakibaga Loinana Suspension of Operation Chanariba Lal Holup Singa Wari Shanakre. Leimakongda Leiba Yankai Gataret Suba Mountain Division Headquarter da Kuki Lal Holup Singi Luchingba Singa Wari Shanaba Aduda Su da Yauriba Lal Hoba Singa Masamasagi Designated Game Sinda Hanjilak Travadi India Government State Government ka Maikai Ahungi Sanari Bawari Asi Tokani Haike. Manipurda Hoji Togliba Iho Wasiga Mari Lainana Mafam Kayada Noma Nomagi Changda Yadraba Polam Kaya Ama Manipurgi Sagnairaba actor Kaikuna Sinduna Yentokre Dolai Tabi Kontrakpam Kautruk Amadi Ate Atopam Imphal Iske Mafam Kayada Yentoki Bane Mahangna Fongdorakpada Iho Asida Chelakiba Angang Amadi Ahalaman Kayana Iho Asina Maram Oiraga China Fanglaba Amadi Wakalda Awaba Nanglaba Kaya Asibo Wakal Fattaba Amadi Pukning Nungainaba Wari Watai Sanabiba Matau Tai Faina Fongdoke. Koi Dulai Thabi Chalu Mutunda Kyo Kanda Mai Bin Nam Tenere Orun Angang Sin Sing have the Udem Mighty Koi Told with Hodong Level to Hodoni Marina a single pandam de which is Sagi Lam the Chin Tiendana Sagi Talk to your over Angang Sin Alaman Sindi Koi Wakanda Aki lagi sudah apa yang dikenakan anda angang senang urukan anda anda masih kita nak kasih nungai kita kita mau interact orang anda kita awal betul kota mina kita habis pandem ni amba betul ni. Paugi Marathana atenba break amatang lominasi. Babina Diagnostics Manipurda ihan hanba oina ingsok lising amaga jamapal marifuhumdoida linkhatki. Masina awang nungpok Bharata yamna pak chawna miyoy bagi ana layeng da darkar lakpa makhal kayagi changyeng sing pangthoi mayamdugi marakta amatang pallabada radiological investigation su mai pak na pangthokli wana hona jaba miyoy bagi sebani khana angamba thakta laibak thiraba ana ayek nanglaba kayagi mating pangjaba si sakhang biduna awang nungpokta ihan hanba oina NABL gi accreditation pibirakhi Miyam gi pothafam ngainafam testofam report lawfam gi awaba du kokhanduna changfam hangfam pothafam gari parking cafeteria yauna marang kaina leizaraba unit ama oina miyam gi seba tawjari unit asida thamjariba matam gi darkar oirakpa equipment singdi 1.5 Tesla MRI 128 slice CT scanner mammography DEXA scanner digital x-ray loinana hematology
clinical chemistry amadi clinical pathology immunology microbiology molecular biology amasung immunohistochemistry studies ki masing yamlaba automated analyzers. Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 kilometers away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration come admission open for 2023 and 24 session. Touch the pinnacles of success. Get enrolled to one of the finest schools in Northeast India, UNACO School, Excellence in Education. Break matungda mayam putaramok chari makhataba pausing pisari. Tha asigi ahumda tungan mafam kayada kangluk yoiba thokaningdaba thodok aduna maram oiraga awaba tarba kayagidama khundrakpam ki mafam kayada hangliba relief game singda langjing achobada leiba Western Star Club amadi langjing achowa Women Welfare Association na nomada changdraba yadraba polam kaya mateng pangkhre. Mateng pangba asiga mari leinana Star Club ki President S Nabana fongdokibada lanjelakuna changjafam lauduna leiriba miyoi kayagi leheriba yumsing lengakna yengsin haningbagi apamba fongdoke. Leibaki yamna khudong thiraba yamna kibagi masak orba tanjasida sigi mafam khundrakpamgi relief camp sinda leibiriba awana taraba singi ngamjaba karimba khaldawaju mateng pangjaba laksabani club ki isinau mayam leikai mayam dagi khaina khonraga adu sida leiriba phibamsi ubada inthokpa thamoi songningai oiba mioibagi punsiga yamna lamnaba adumba phibam ama uba phange dairami basi mi samri train thoigumba lerame adu sana thangnabadi phajana mayamdagi thinbirakna moi khara de dum chajame akoina ju kitang pujare moigida leoriba awat pasi makhoigi pangan sonba haigadra upai leitabagi mathamoi sokpa yummai thadomaba khungangdo uba phangjadraba sarkar gi maikei dagisu pangma yabadi pangi adu makhoina pamjari basi makhoigi mai sa kharba khungangdo madu makhoigi mamita amuktang uba phangjabagi adugi khudong chabadu pamja hawe sigumba mafamjida sigumba mafam mataida su leramgani adu akoina yaujari ba mafamjida thengnari basidi koi miyoi bagi sanalon chat agi taibang mi amana oigedaba phibamdo oidre yamna khudong thiningai oina thamoi sokna lehawe. Nakalamaromda lamlam asagi sagnarba actor athokpam Gokul fongdorakpada mafam asida lanjelaktuna lairiba sing aduge polam sing amadi thiba khangdana lairiba miyoi kayasu athuba matamda fangnaba honabada lengakna mating pangbiyo haina appeal tawkhi. Angamba khara khaijinaraga haitare sel gi mateng oina pangbirakpa adagi firol pangakpa sel gi mateng pangai singduna punjanaraga mokoi cheng hawai chengwai lauba aduga medical gi oiba khogi hidal langthaki polam sing aduga maruaina angang infant yaubunina angang na thakna ba sangom na chingba adagi singi awaba mayunaribasda ising haibsing ase akhoi birmangol college ta sumi chamri hena lehawi yum loina chakraba ngaktani ayamba aduga mafam asina mok akhoi asa club haitare asa relief camp haina akhoi mafam si kai likai akhoi khundrak pamgi haitare
सिदैसिदा अमुक चंजरकपने अदुगा अमुक अतोपा मुक चखिने मेनली अखोइन हुजि यामना नुवाइजद्रिसे युम लोइना चाख्रबा अदुगा लांजेनरकलबा इचिलनाउ सिंह प्रजा सिंहना मायोंग नरिसे लेबम साबम अमदी चाना थंगनबसिदि दुम मतेंग पांगकपा अदुगा मेनली कोई सरकार नसु लेखिदबसिंगदा ऑनरेरियम आदि एक्स ग्रेसियर ओइना हाइतारेने एक्स ग्रेसियर पीगदोरिब्रा अदुगा सो ओपन सिंगदा पीगदोरिबा अदुगा युम चाख्रबसिंगदसु मतेंग ओइना पीगदोरिबा सेनफम मसिना इमुंग अमा मागी लौ हिंखोल संपत्ति पुनमक तुंग्रबा अमा लुपा लानी खक्सिना कैदौगदगे खनबदसु अहन सिंगना कप्पगा तमकु मतमदा अखोई करिनो तो लानी दु युम सादोइरा लानी दु नखोई हिंगनबो होनदोइरा लानी सिना अखोई कैदौदोइनो फिरोल लेगदोरिब्रा करी तौगदोइनो खनबदा अखोई ममहौइ हाइदारे मकोक पाइरगा लोइना कपहौइ लेहौइ याम नुवाइतबा थौदो वाथो ngakतनी अदुगा लोइना लोइना ना किन सरकारगी माइकैदा अखोई मैना चाख्रबा खुनसिंग हाइदि युमसिंग अदुगी मफमदुदा अमुक्ता चलगा येंगोबसे आर्मी सिंग अदुगा अखोई के हाइतारे अखोई फोर्स लेरिबा कांगबुसिंग चंगनदे हाइबम ले अदुगा लेरिबसिंग असिदसा करी अवारपा कैदौबा याबा हाइबना चिंगबा अदो चेलेबसिंग असिदा मी सुदबदो अदुदिदा लेगिदबदा यावरबरा का हाइबना चिंगबा काय चक्रगे खंगदबा पाव फाउना ngамदबा मयामसु लेबनिना अदुगी खुदोंग चाबमसु लेहनदबा हाइगद्रा अदुगी अमा पेनदबा मयाममदि फोंदोंना हौई सिमा तंगसु सरकारगी अदुगा मरुएबा थौगाइ लौबिरिबा गवर्नमेंट की डिपार्टमेंट सिंगी पुंगनिंगसु चिंगसिनजरी अदुगा लांजेनरक लेबसिंग असिदि मतम खरा खोइना सैदांगफम हाइदि क्लब की ओइबे याय नत्रगन तोंगान तोंगान बा सीएसओ मयाममना से कोई मफम पुथोक्तना चाना थंगनबा अमदि तोंगान तोंगान बा लेकाई क्लब अदगी ऑर्गेनाइजेशन क्यामना मतेंग पांगरपु मयामसिंग असिना फुलफिल दि ओइलि तौबदबु युम मैचाख्रबा असि अना नंगबा याहौरबा ngasai aina haijaba कोक पायरगा लेहोबा मयाम लेहोरि मखोइसिंगी सि गिदमक्ता युम सानबगी मतेंग से मोय हाना चाख्र मफम दुदैदुदा अमुहना चलगा युम सारो बायदुदी मखोजु लेनिंगदे मफम दु अमुहना लेरोइगा हाइबसु मैक्सिमम आयाम बलोय हायौरे हाइतारे अदुमा खुंजिगी युत अमनी आया युम ब्रन चाकपदुदा लाक्चबनी आय अदुबु अखोय मयामगी सेवा तबोइना वॉलंटियर अमा ओइना चोकथो लेजबनी अदुबु हुजिक अखोय चाबा थकपगी कैसु खंदे इसामक युम मै चा लाक्चरबनी आई इसागी खुंगंग अदुदा करम फिल्म लेरी हाबे इमिट मंगनो उजद्री चाबा थकपा अखोय सिदा लेरगा लाक्प नते अदुबु चाबा थकपगी तेंबांगी महुता लमलमदगी लाक्पिरिबा लमलमदा लेबिरिबा युथसिंग मियोय मंगा मंगा तंग थोकबिरो थोकबिरागा अखोय सरकारना सेंट्रल गवर्नमेंट ना चंगबा ngamद्रिबा अखोयगी खुंगंजे सिदा मयाम अमता मतेंग तोरगा अखोयबु अमुक्तंग दे येंगनबियो प्रेस मीडिया ना जो अखोय खुंगंगसे करम फिल्म द ले हाइबदो ngasiwogda press media na news habidri adubu akoy imaginary ai poiba lamdamno yengni adani yaragadi lamlamda lebiriba you think miyoi moya ma tang tokbiraga go certain government amsu state force sangmangamdaba ai iramdam iko wariba khunggangje mayamna support tawraga amta sangaga akoy amta ding yengsage akoy sida sara hela siru sijarage हौजिक मणिपुर तंग तादबा फीबम अमा ओइरग्लिबा असिगी मतांगदा मिपुम खुदिमकना मचौ करमना फीबम असी ओहलक्लिबनो हाइबदु थिदोमिनसे लोइनना ओइरिबा फीबम असिबो लाक्सिनबा होनबदा मिपुम खुदिमकना होनमिनशी हाइना आरके सनायैमा अटोपा ममिंग मेगनना फोंदोख्रे वाफम असिंग असी सगोलपन थांगा पान मपालदा लैबा महाकी मयुमदा पांगथोपा पाउमिसिंगा उनबा मदा फोंदोखिबने महाकना मखा ताना फोंदोखिबदा हंदक थोखिबा इरांग अदु कनागुमा सिंगना थवैना इनसिनबा यावब्रा हाइबा चिंगनबा लै लोइनना तोंगादा थाजबिगनो हाइना अपील तौखे सुमाइना वायलेंस थोरपा सि मरक्ता लाइनिंग लाइसोनगी मफम ओइबा अदुमबा लाइसन और उमंगलाई मफम सिंग चर्च सिंगमई थाब खोपि थाब योगी बसे मसिसु याम लाइबम थिबा तफम थोक्तबा अदुमबा थोंगनि न मानै थामजनेगे मसिगी वायलेंस असिना मरम ओरगा पुंसी लोंग्रबा अदुमबा ममल जामलो पुंसी मियोय मयाम अदुगी
ꯅꯨꯡꯉꯥꯏꯇꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯑꯩꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯀꯟꯗꯣꯂꯦꯟꯁ ꯁꯤ ꯍꯥꯟꯅ ꯐꯣꯡꯗꯣꯛꯆꯒꯦ violence asi thokpagi immediate oiba khudak ki oibo maram sing khara soin leigani immediate causes but immediate causes asi nakilan maktagi allegation tawna bada manan horpadagini haina soin leigani and message da object se noi kharani simanong da ingonda sing naba pok wakhum khara mayam da thamnengi number 1 Maitega Kukiga violence Soktana Hanan Basi Tawina Masi Tona Pamba Yawa Wafamsi the right story. Hojiksi Kangwaida Yanana you may taba no Kappa Hosi. Congress ki luchingba ajay meken ngasi ifal da thunglakre hauzik oriba Manipur gi fibam asigi matangda yengsinba lakiba ajay meken bu Manipur Pradesh Congress Committee gi President K Mega Chandrana tarana okre lamdam asida thogliba thokhaningdaba thodok asigi matangda asogapan kaya dagi hendoktuna yamlaba miyoi kaya laikidraba fawba Prime Minister na wahai amata haidana tumina leisinba asi laibak asigi oina laibak thivani haina Aam Aadmi Party Manipur Pradesh ke coordinator DH Biswana na phongdokre wafam asing asi ya school da leiba AAP gi office cha pangthokiba paumi singa unaba amada phongdokhibane Mahak na makata na phongdokhibada haukiba April 3 dagi ngasi fawba loishinba ngamdana leiriba leibaki irang asida lamdam asige mi cham kaya awana nangle awaba chaitheng nanglingai chairak asida nomada changdraba yadraba polam singe mamal ka hena hengatpa asinashu awaba gi mathakta awaba ma oiri Thogliba thodok sing hunaduna ngangnabagi mahut lamdam asida kundaminariba aikoi punna ama toina punsinduna ingtapna leinaba aikoi punna honaminasi haina apel tauke Lairiba political party khudingmakna relief camp singda mateng loduna lairiba iramdam masigi awana taraba sing amasung tam animaki akoigi maruk mapang singda mateng hianna pangsin biduna kharadasu saphannaba punna hona manirsi haiba apil Aam Aadmi Party gi maikaidagi tawjari iramda masida laibireba laikai gi club civil society organization kayana ngamjaba chengsak chana thangnanaba enjang napi phi rona singba kaya paisana singba kaya khaigat piduna relief camp da laibiriba awaba taraba Miyoi kaya gi mafamda mateng pangbibagi damak Aam Aadmi Party Manipur gi maikaidagi club sing CEO sing CSO sing amadi lairiba laikai gi miyam punamakpu thagatpa phongdoksari asuk luraba tanpham asida yamna laibak thibadi Bharat ki Prime Minister Narendra Modi ji na miyoi chamagi mayada sijillaklaba yum kai kaya khunthak lan siraba matam masi phawbada wahi amata phongdoktana laibiba haibase Manipur miyamgi amadi North East kundaminariba kangluk puruk khudingmaki laibak thibani haina Aam Aadmi Party na laujai Churachandpur Imphal yauna tongan mafam kayada lanjelaktuna leiriba kaya asi masa gi khudong chagadaba mafamda thambinaba AMMOCOC gi President SM Jalal na lengaki mafamda appeal tawkhre Wafam asi hatta da leiba loop asigi office cha pangthokiba paumi singa unaba amada phongdokhibane Mahak na makata na hai matam kaya dagi kundaminaduna laglaba aikoi masal gi marakta thokhaningdaba thodok tholakpa haibasi laibak asigi oina laibak thiba thodok amani Thogliba Kanglup anigi oiba irang asi makata na thoktunaba maitei pangal singnasu ishwargi mafamda thongnigani Loinana lamdam asida tangdu leitana lehanba ngamnabagi damak loop asigi oina member 15 na saba committee amasu semle haike ama pho koi setnaba ngamoi lamdam sida leiba Kanglup amataga koi khainaba ngamoi setnaba ngamoi haibase masi pangan khunai gi achiatpa wakhalni achetpa phirepni akhoi miyoiba ngaktani Shoina daba ngamdaba lana daba ngamdaba adugumba miyoibagi mapokni haina khallaga
ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯁꯨ ꯃꯗꯨ ꯄꯨꯛꯅꯤꯡ ꯐꯥꯊꯕ ꯉꯥꯛꯄꯤꯕ ꯑꯃꯁꯨꯡ ꯀꯥꯎꯊꯣꯛꯄ ꯃꯁꯤꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯜꯂꯛꯅꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯂꯩꯆꯥ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯃꯤꯠꯀꯤ ꯄꯤꯒ ꯂꯣꯏꯅꯅ ꯑꯩ ꯈꯨꯠ ꯂꯣꯟꯅꯖꯔꯒ ꯑꯩ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ तसेंगना अखोई हौजिक हौजिक स्ट्रेंडेड पर्सनसिंग तोंगान तोंगान मफमदा चुराचांदपुरदा लेरिबा स्ट्रेंडेड पर्सनसिंग मसा मसागी सेफर प्लेसदा साफगदबा मफमसिंगदा यौहननबगी खोंथांग इम्फानदा लेरिबा स्ट्रेंडेड पर्सनसिंग मागी मागी साफगदबा मफमदा यौहननबगी खोंथांगसे यामना इमीडिएट ओइना कांगलुपुर पुनमकना मसीदा वखल थंबियो अयतपा पिबिगनो मसी तौबियो मणिपुर के काचिन कोया पुनमक्ता लेग्रिबा स्ट्रेंडेड पर्सन सिंगे मागे मागे सेफर प्लेस ता यौहन खिननब खोंथांगसे मसी अखोय कांगलुपुर खुदिंगमकना मसी अखोय शांति गी अहानबा जेचर मोइना इनिशिएटिव मोइना मसी मतंगदी मयामना याबियो नुंसिबियो हायदना सुमाइना खुद लोना जरगा हाइजके तंगदू लेटाबा सोसाइटी में पुरकना बहनबदा अखोई इकोनॉमिक एक्टिविटी सिंग हानगुम नॉर्मल ओइना फंक्शन तौहनबा अमा मथौ तारे हौजिक मणिपुर लेंगाकना मियामगी अवाबा यंगबिरगा कर्फ्यू रिलैक्स तौरगलिबा असि अफबा खोंथांग अमनी हाइना इकोनॉमिक एंड रिसोर्स डेवलपमेंट ऑर्गेनाइजेशन ERDO अमदी कंगलेपाक अमदी मणिपुर पोटैटो एंड ऑनियन फ्राइड यूनियन MPFOU जनरल सेक्रेटरी की थौपुरिबा सांता नाहकपमना फोंदोरखरे ngasi Manipur Press Club ta paumi singa unaba mada mahangna makata na haikibada lengakna miyamgi awaba kokna ba honoriba asige marakta ngasi niminini humni khak miyamna changdraba yadraba polam sing leibada achoba ahongba ama lakliba asi yamna nungnang ningai ni मियामना तोंगान तोंगान बा रिलीफ कैम्प सिंगदा तुमफम चाफम खंगदना लेरिङै मरक्ता इम्फाल मयोनदा लेरिबा तोंगान तोंगान बा ट्रेडर सिंगना चाना थक्नबा पोलम सिंगी ममल सिंग असि हेनगतनिंगबा मओंगदा हेनगलकपा असिना हानदगी इरांग लेरिबा लमदम अमा ओइना मिपुम खुदिमकी थमोइदा पेंदबा कया लेरि हिरम सिगी मतंगदा मरी लेनबा सिंगना अथुबा मतमदा लौखतफम थोकपा थबक सिंग लौखतपियो हाइना फोंदोखे ट्रेडर हाइतारेने को कोई हाई पोची चिंगीबा अदि मसिदा ललोलिटिक एक्टिविटी इकोनॉमिक एक्टिविटी दे सरुक जाइबा ट्रेडर सिंगदा तोंगिबा अपील मना कइनो गाना ngarang dagi na ngasi nini umni curfew ang group se sigi manung sida pot ki maman je moina koi 15 daina 20% ro heta moina high tong mong da topsal laga pot se yon khala ko je pot lai tabagi na mada yon khala ko je masi ma thu matam da tokpi wa je koi na tong ni apil je hai ba pot je tokpa ya na ba koi na ERDO amadi koi ngasi joint press meet tongminari ba Manipur Potato and Onion Fried Union की General Secretary वजा भूमियों जिनाउसमा कोई volunteers ना हैंग लगी होना थोड़ा काना कहता है ट्रेडर बाय ट्रेडर को कोई ममंजे क्या वांग योली नो कमाई तो इन्हों हाइबर रिपोर्टर लोग का मकोई जैसे कोई ना on spot अपील मसु मोई द ममंजे वांग यों बिनु मरम दी कहीं होगा ना कोई करते न ते स्वाई करते न ते वारी से आचिंग मानुंगा ले मीटिंग से चामान हना वारी नहीं है तो ना हाइबर पोची की मतंगा सरकार दसु अखोइना तौनी अपील से मोइनासु सरकार नसु तोगान ब टॉप टॉप हेल्पलाइन नंबर सिंग थादो कांदा पोट ममन तांगना योलंबा नत्रगा लोसल लगा थमंबा हाइदी लेदना को क्राइसिस मतमदा आई हेना कोना योनगे मन वाखल कान योनगेना खनम ट्रेडर सिंग सिगी मोइगी वाखलोन सिदा मोइसे अखोइना थेंगना मतमदा करम हेल्पलाइन नंबर दा करम लीगल एक्शन लोबो यागदगे आइबजे सरकार नसु अदुगुम नंबर कर रिलीज तौनिमगी अपामदसु थमजरी हौजिक थोगलिबा कांगलुप की इरांग सिंगदा अवाबा मायुकनरबा मियोय सिंगिदमक थांगा एसी के मनुंग चना लेबा चंदापुरदा फनका क्लब चंदापुर कैबुल लमजाउदा यूथ गाइडेंस क्लब चिंगमई अमदी शांति क्लब मोइरांग खुनौ मबांग सावलदा हांगलिबा रिलीफ कैम्प सिंगदा नंबोल यूथ क्लब अमद लाइब्रेरी नंबोल अवांग निसाबल अमशुंग मैरापाइबी नंबोल अवांग लेकाइना तेंबांग थबक सेंग खुदसिनखरे हारिबा तेंबांग पोलम सिंग असि नंबोल अवांगदगे सोशल वर्कर सलाम मेमी NYC के प्रेसिडेंट सलाम ब्रजमनी सेक्रेटरी येनकोकपम थोइबना चिंगबा मियोय कयाना लुचिंगदुना हारिबा रिलीफ कैम्प सिंग असिदा सेना इन्नबा फिरोल सिंग चाना थक्नबा पोलम सिंग खुदसिनके लमदम असिदा लेरिबा सिविल सोसाइटी ऑर्गेनाइजेशन अमदी इमा सिंगी ओइबा हाई पावर कमिटी अमा अचुबा मतमदा सेमगदबनी हाइना लेंगा के मफमदा प्रोटेक्शन एंड प्रिजर्वेशन कमिटी मणिपुर PPCM के प्रेसिडेंट लौरेंबम गानबिना तक्सिलकले वाफम असी वाहेंगबम लेकाइदा लेबा लूप असिगे ऑफिस च पांगथोकिबा पाउमी सिंगा उनाबा मदा फोंदोकिबनी
Mahakna makhatana hai haukiba me ahumdagi hauduna lamdam asida thogliba irang asida paliba lengak asina laukhatpham thokpa thabak amata laukhalakchaba si laibak thibani. Jerag asida thogliba irang asigi khudongchaba lauduna nongmada changdraba yadraba potlam kayagi mamal hangalakle. Asigumba kaya ase mari leinaba department amadi lengakna achuba matamda meeting changbiyo. Hariba wafam asi thawoidaba taragadi lamdam asida leiriba CSO sing amadi PPCM ke member singna wholesaler oriba dukan singda drive chathaba hauragani. Masida thoglapa afafata kudimaki daita masa masana pujagadabani haina mahakna makata ke. Aikhoi aran ba mioi singse ka hena animak nakal animak lalaga su nakal animak chummaga su ka hena laliba kanana hana horei kanana laliba no haibase tang taba ama khangaga madu hana takthokpa madu hana chumthokpa haibasima sarkar gi khwaidagi tangai phadana tawdaba yadarba mathau amani masi tawhanjaningi aduga loinana aikhoina ngasi phawbada chahi lisang sitna leminnarakpa asugumba khoigi ningthau panba libak-tagi hongna aikhoin palingaidagi hongna leminna nungsi chanana leminnarakpa ase aikhoina ngasi waribada sa se karana tawrakpa thoksinno haibadudi miyam punamangna loina khangnaraba ngaktani tawba khaktabu aina thamjaningi ba wafamdi mayam punamangna su haire ima akhoi mari maki su sapsaba waremni madudi aikhoigi sarkar na India government ki instruction logera lauroira yamna sumna high power commission ama sema kanda aduga ima sing aduga CSO sing aduga community gi leader sing yauna aikoi gi chap chaba phire ama laura kanda mi pham ama phammaga tangdu leitana hingnana bagi adugumba policy program ama sembiba ajik sarkar na mathau tai haina khali tawonjaningi Haukiba me ahumdagi hauduna lamdam asida thokiba thokaningdaba thodosing aduda lanjelakduna haingang khonta makha lekaida leiba model club mayang langjing community hall amadi fumlau kairoi primary school da changjafam lauduna leiriba awaba taraba kayada ngasi all Manipur art and culture government employee association na nomagi changraba yadraba polam kayagi mating pangkhre lamdam asida awaba taraba kayada makhata na mating pangbagi thabak chathaki gani haire ngasi khoigi hangang kontha makha lekai gi modern club da all Manipur art and culture employee association na angam mateng khara ekhoina ngamjaba khara dang ngasi gi relief KMC da mateng pangjeri aduga akhoi senjam chirang da adagi phumlo da khoi mathang patang chum chacharu bani angam khara mateng khara cheng cha asa thak adagi kanghan nunghan phiron akhoi gi angam khara khoi thamon da tongning ba khoi gi pangning ba khara ga loina khoi dogjabani art and culture employee association dogjabani Manipur da tholiba irang asida kadang banda leiriba khonjasing amadi Churachandpur dagi puraktuna khuman lampak ta leiriba khudongcha daba awaba taba kaya asida singjamai thongchom lekai da leiba youth welfare organization na nomagi changraba yadraba potlam kaya gi mating pangkhre masida natana kadang banda health cam amasu pangthoki mateng pangba chetpa aduda kadang ban part 1 dagi en bobina fongdorakpada numit kharani asida thogliba irang asida kadang ban hariba lam asibo ngak senaba security tharak paleite lam asi kuki singapuna khundamina duna leiba maramna mafam asida leiriba maitei nupi angang sing numidang da leifam chafam khangdabana punsinduna umang wamang da tumma fawa yaure Leiriba charang nariba asi laksanaba lengak asina achuba matamda security thabiraknaba apel tawrakhe फाउबदा अखोई गवर्नमेंट की साइड की अखोई बुक काइगुम्बा रेस्पॉन्स अमता फंगदना हाइबदी अखोई की सिक्योरिटी ओइबा काइगुम अमता लैबसी अखोई काइगुम फंगदे अदुगा सियांग हारा को जी हाना लेरमी बसी वाटर सप्लाई काउंसिल तिकुन मना की लेगो असम राइफल पोसी 22 एआर ले बसु मयाम ले लेरगा जु तसिंगरगदी अखोई नदी असम राइफल लेबसी अखोई क्या थाजब लेते करिगिनो हारा मोई की बिहाइंड मोई की चलीबा अखोई की सुद लेब केआरई खंगदे केने खंगदे मयाम चलम बसु याय अदन मोइना मॉनिटर तौरगा जु मोई केम लेतना मपान थोलगा अखोई मोई खाइबुं खाइबुं ताना सिंबगी सिंसिप ताजलगा समाय तौबगी तंजा अमा हुजिक अखोई अम तौरे अदुना
सिगी लेरिबा तंजाजी अखोइन ngakseri baji अखोइ volunteer mi chatru ka tratu lejarga population lejarga ju अखोइ ngai ba thodok ji kari ginoraga अखोइ gi maitai furu baji kanana bhona bada ayung din khak tangai अखोइ tumna cha da makai अखोइना mioi humdra jina अखोइ gi self defense ki damakta अखोइ gi license gun pairaga मफम अजि ngak tum laigibani adu ikhang khangau da na hoki ba me gi ta manga gi nutin pabok pung barong tar poswai ji da ayuk ki matam ji da moi gi unknown person haidi kuki militant haiba tare moi gi majina अखोइ gi automated oiba rifle na kapokotagi अखोइ नुमितुदा अखोइ mayam gi praja mayam khosaunarba mayam na अखोइ punna himina ji haiba gi pandam dam laigibani tumina tubu khosaunarba अखोइ gi maitai fruit jati jina masi moina tawraba thabak अखोइ tungda khangma ngamaroi masidi tawdaba yadre khandana pangna puthona dana अखोइ gi license gan lairiba mayam jina अखोइ hairiba kuki militant moi nipan mapan tara musin mo kitanthoki lamdam asida thokliba thokhaningraba thodok asida mafam kayada changjefam lauduna leiriba amadi aki akhang nangliba kaya bu ngak sengani haiduna ima kaital temporary market na mafam kayada chatuna ngak senbagi thabak chathakre masigi manung chanangasi kadang bangi mafam kayada su ngak senbagi thabak chathaki hiram asigi matangda ima kaital temporary market ki president KH Tamnana hai thokliba kanglup ki oiba irang asida aikoi wakal sontana leiba yade haibagi wakalonda asigumba thorang asi paikhatpani thokliba irang asi makata na thoktana ba aikoi punna honaminashi amadi thodok asida awaba tariba kaya asida aikoi punna amata oina macheng pangminashi haike jaga si ekoi ngarang media gi thungda bible chikte yang mi paiba do phomasti da yamna matu sonba dong lei bise masi nungai tadana ko kaithel phammi ba imai singa sina nga sai putra ga man koi makhai de gina oren bok da ko pung hum bok da ko phomasti da dumak koi me kontra gi mat ni lai se koi lei gi gani adu ko phomsi gi bible map chikche masi da ko chu lei ri bible map mi paiba ke do map ko pi ga du hai da ko lak jabani adra manipur praja section kudik makna ataki thoi ba yam sathi ba yam nungai ta ba sigum kanglup ki rang se tunda mu han tholak tana ba koi puna bagi sorda koi ramina ba aduga koi masel pungning phadabi ba aduga tangdu leita ba yamna nuchi chana ba koi gi chai cha kaya gi mamang dagi koi nuchi chana na lai ba koi myam se hojik su makha ta na koi arai ba ngam ba mateng pangna da awa ba tar ba sing chidai da su koi makha ta na muk mateng pangna na ba myam puna makke pon da so apre tuk jari do makha ta na soi koi abu anna pam da bata bok se thok da na ba ko ba ku shanti ko da lai na ba ai da ai mai kai de sai ya ai ko gi mai kai de ko na gam ikai kum najari ba manipur government gi mai kai de ko na hygienic ba se yam seng na haira kan da ko gi manung hanjan ba jaga sing chidai de ko mi pai ba koi ba phom sing chida kari da kar lai ge hai ba do ko government gi machinery si ma to ba da thajal laga makoi na darkar lai ba mayam sing do athu matam da koi tum ba cha ba khangdana mayam ko men gi machineries mayam masinarga pateng pangbiu ai bas mayam to paugi marathana den break ama tanga muk lominasi Manipur da ahan bo oina steel machu sangnaba brand Herilis Homes ki Farway steel gi pen launching tawjare steel railing sanitary items steel furniture makal makha gi pochai singda steel gi magun mangandana sangba yaraba gold rose gold copper finish green purple asina singba phubigani retail tawbining ba leiraga su contact tawbirako yagani Herilis Homes ki Farway steel spray pen Tasi interiors da phubigani Adom gari macha darkar oibibra Supna gi minute kuntra gi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare Akupa marol kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si Mangan Bigano ngasi mag-contact tawbirau terms and conditions apply Break matungda mayamong kana taramnok chari makataba pausing pisari Moregi army camp ta changjefam lauduna leriba M inauna ke masida thegnariba hujik oriba fibam ge matangda mari leinaba singi pumning chingsilakle
awana kari kari tinaba lay kari haibi nangba lay Manipur lay ngak kari haibi nangba lay du detail amta fajana haibiro Manipur lay ngak haijening base akoi morena lay riba akoi public ki oina kanwagi moregi praja gi dam security masik tan thambiba aduga su tawnariba moi naharon thingna akoi moida public te tongsilaga makoi yauna akoi maite akoi de attack tawbase si phanaba su toriba naharon lam lo moregi lam na thamjiba aduga minority mata PDF yam na tanga makoi si yauna akoi public te attack tawba hore je makoi yauna hana attack tawbase makoi sine akoi more public ne pa Haji game du laibada kari kari awaba thengnaba kari tohoningba aduga isagi mafam adu laiba dukan aduga yum kari kra maina loina chakabra ana ek yawbada kamain towi koi atopa game dadi koi laing bidabadagi mi leigidaba su yawre Churachampur game da koi mi hum leigidaba yawre mafam adu laibadi mi kyamuna lising kyamu leige namik kyani sure to kari kari tohoningba leige du sambiyo Haji yam amrom da akhoi 파가 사람한테 시오고 담으시는 다가니 많아 원나버들이 토이나 메디컬 패실리티 받아나 방이 아두가 메디컬 패실리티 토이나 프로그램에 아두 피기 안강시 진작 셀레kumba nastamgumba angang masagi 프로그램에 아두디 모이기 저주 아미기도 스톡 레이다브나 마름 오드나 아와트네 아두가 이싱지마 크라 와이 이싱지 카마이토 투렌 징론 강실라고 아두기 이싱 탕나 이싱기 크라 구동자다블레 아테이디 Mokoina tawbirisi yam thamoi singna penangai oi hena khalim aduga hajik Manipur lengak tagi khoi ngarang khaktamak khoigi rapid action force ka musing thajan gi bani ngarang khoi press conference obada ngarang thajilani hai bani aduga hajik mafam dura leiriba praja singna pami base Manipur lengak tagi oiro kari dagi oiro pami base karino apa madung sambiyo aduga awana karino habdu patana sang thambiro more mate public na pami base akhoi security matik tan pibiba ahan bada ani subada su tongnori bana harol sing sina makogi kuki public ka manaraga akoi maitai public te attack tor ko je ki tokna ba su ji moreda leiba su gi na harol ji loina lana thamgi ba natraga su ji moreda gi lokhoki ba ma sima pami aduga Myanmar PDF faina makogi lalogi moreda loina tasilaga makogi yauna akoi maitai da attack tor ko je Siji makogi PDF se yari makai moregi border wang moda inthoga thamgiba si oradi more kara shanti ko na lagine khalle maduma lere aduga atei leifam sahung gi kari gi aduga suppose aduga yum mai takeba hoji more da kumne harga yum mai takeba le sing ja hoji leifam leite makogi athu matam khara gi ga do isu leifam sindiba yum loina mai takare aduna yum mai takhabnina more da hoji yum leifam leite makogi yum anowa matam khara gi sabiba aduga hospital run tawdari siju yam thuna run tawbiba more da tanga poda hoji hospital leitradi ana e ya ko yam khudum thinai ni pharmacy hangde sida leige habda pharmacy phangde aduga makuta paisa leijaraga su badadagi pot leiba yadabna paisa sorry makuta paisa leitabna bank hangdabna ATM hangdaba bank hangdaba maram oraga account paisa yaujarasu paisa lokthokpa yadabna laining bale su leiba phangdaba aduga chana tinjak leite hoji moreda adugi government side gi yam thuna toning chana hoji moreda hoji mi hongagni leirani sidai lokthone hare adu chalu moreda chalu raga hoji dukan loina mai takre aduna akoi chana tinjak leite masi yam thuna tamna chana tinjak si marang kaina moreda thambiba aduga thangna bising sumarang kain piba chana bisak chana ba tinjak si marang kain phanganba aduga hospital thuna hanganbiba sima je priority list yahoni gaina marona sai thambiba khoi PDF ki kambu sing punselaga towe habdi kamai dona proof phangino PDF kambu na khoi gi maitai people sing da attack towe habasi kram haina proof towe yani makoi gi adu makoi gi manakta akoi more da mogi designation kem lai rabane adu makoi na thora ga akoi da tawne makoi gi ngangne ri balon da adum khangma ngone Thagachari maruina khoi haji army gi kem da leiba khoi uri khoi more gi praja sing ni makoi gi thangne wa pa meama khoi ELITETV khutang thabirak pani makata na khoi dum paulok jerake any problem leibada khoi dum call to biro khoi na chang basu yada banina mayam gi chap saba adu gi report peba ngamdre aduna mayam na kem du leibadu makata na khoi darka leiba matam da pau pibiro han samjage thagachari adum
Dukan fambasingna irangi mamingda pochaygi mamal wangna yoliba asi athuba matamda lauthokpiyu natrabadi logi mateng amadi leikai kayagi club singa loinana mamal hena yoliba singi mayokta thabak paikhalagani haina fongdokre wafam asi ngasi press club ta pangthokpa Paumigi mifam amada apunba kanglei pagluk ke interim chairman oiriba advocate Rajiv Thangsa famna fongdokhibani Mahakna makha taraduna Manipur da thogliba irang marak asida internet thingkhibana maram oiduna mobile phone sing recharge hapa yanaba Manipur gi leingakna pambai ama sinduna recharge loikibana maram oiduna paw phongna ba phangdaba kaya ama yaure aduna achuba matamda sinbiu haike hokdana tholokiba irang asina koi irecha sing masa masagi mobile balance recharge tahudaba hauji hauji ki matam sida loigiba mayam am yaure maram mudana paw isi khongna banga maktaba sarkar na section thrang low boy na koi internet puri thingdigre adu yaragadi koi gi recharge hapa yaba koi gi gp laidiba paytm laidiba phone pay laidiba natagana atai application sing nataga atai medium sing ase yaga sarkar na ayaba tv ragadi koi gi recharge sing paw khongna ba namgani haibase koi gi apunba kan pa ki mai kai dagi nuluksari loina na hauzik oirakliba Manipur gi phibam asida kanagumba karbar wala singna leiba ki khandana masagi kudung chabai kharagi yengaga pochai maman sarkar na piriba ayabadagi hena yoliba singna se athu matamda masi lepiu natrabadi koigi apunba kangai pa ulupna lekai gi club ka kusum naraga loina na law enforcing body singa police ki mating laujaraga akoina inspection lakada thingnaragadi haiba mioi sing ado chap chaba koigi aingi action lakhotjagani haibasi lebak miyamda thamjari loinana Manipur da khunda minariba jati pumnamak nungsi chanana laiminasi haibasi apunma kani pabuki makai dagi thamjari Kanglup anigi irang na maram oiraga Churachandpur gi DC office IB amadi army camp sing da chongja famlauduna leiramba mioi sing army na mathang puthorakpa horakle Bishnupur district headquarter da leiba Kiamba Sanglen Loyalam school covid care center tongan mafam taruk tasu relief camp sing asidagi hangdokre ngasi ahauba numita mioi humfuga mathoisu thunglakpa hokre makhogi leifam chafam health checkup tawba kudimak pangthokle Terada leiba Ideal Club amadi Nalamsang Club na singduna mafam kaya da chattuna tingpangbagi makha tarapoi nangasi mayang langjing amadi faknung da leiba relief camp singda pochei awat apagi tingbang mating pangkre tingbang baduga mari leinana Ideal Club ki joint secretary Ranjana Fongdorakpada Ideal Club amadi Nalamsang Club na hek leiriba makaidi awat pagi mating pangkigani haike ngai leitapagi pause na koina na phangak bai tare akoi da tasengna chatlaga phangudina tabda adida koi je ahan bagi na khundrak bam area se da koi je nan tang manga da chacharu chat pase da koina chatli si koi mi khara khatang leiram ga da pura chacharu bani adu leirami ba mong haidi leirami ba miyam adagi chana thakna bagi awaba lemba phiron gi waba lemba angang macha mayam lem da urak padagi koi je nungai tana relief camp am ka koi hangdok sabani aduga ngasi gi toisina koi gi nanam sangaina koi gi khraijam lekta leiba koi gi naharol singdam jangjiga Ideal Club sangomman tera gathela ani siga pulla ganjaida ngasi morning de horakan da second post phase hoina mafam taraga mapanda akoina acha athak phiron awar pasingje koina hangjai hana kari awar pale akoina kari tokjarogi habada adugi poto koina pau phona jaganda ko jingasi sachabani koina Ideal Club leiri gai kalu ki rang sidai di koina ngammi ba tangkak to adu bo lepkini akoina ngamja phamo khoi changini akoina chango ya bo khoi changini awaba ta phamo to koina mateng pangini sidagi hendokta na karigumba yamna changba yada phamgumda akoida changbagi ayawo pirakba adai thagadi akoina mateng pangwa media gi through dagi boiro akoi changjeli bitru ge daga moina bo koi bu bitadi adu bogi mafamda bo koi changjela kanda mateng pangge habse akoi Ideal Club ki leng da prem Nakalamaromda Ideal Club ki Women's Affair ki Secretary Ayepam Langdon Leimana Fongdokibada Nupi Oibisingi Thona Thagadingai Oi Amadi Lengakna Irang Ma Haurak Tringaida Section Thorang Lawaningi Haina Haike
तसेंना हारकांदा ngasi अखोई नुपीसिंगसिगी थौनासिदि अखोई चाही लिसांगसिना 1949 दगी होना हाइतारे को अखोई 1939 गी नुपी लान दिसिमाइन दौना मथंग मथंग लाको नुपीसिंगी थौनासिदि तोंगानबा अमनि अदो ngasi जु मदुगी नुपीसिंगदुगी ओइबा थौनादुदि हनजेना ए लौजै मरमदि हुजि ngasi अखोइना चचरिबा रिलीफ कैम्प दसु नुपीना याम लेहौइ नुपादगी अदो नुपीसिंगसि तसेंना लान चेलागसु मोइगी ओइबा तोंगानबा कैनोमदि अदुम लोइ लेजै हाइतारे थौना अमदि सिदी अइना नुपीसिंगदा यामना कहतारे अप्रिशिएट तौनिंगे थागतनिंगे हाइतारे नुपीसिंगना यामबा ओइना मदु ngak senba degi tawba khotpa club ki nupa singsu adum tawbi adu nupi singdu adum khoi ima amasu thengna jare ima sing akhoi gi civil society platform da leiba ima singna adum lawriba thawdang sisu thagani haitare aduga leba ki oiba kanglu ki ba irang sidi yam sengna kanda irang se kayumba leigadore na khanbo oitagadi masi government na hana moigi mikup na hom singna thabak tawhoningi haitare madu tawhudabadu na ngasi di makha chathara kanda kanglu ki irang se achauba isu moina la haleba masi ngasi katagi nate sahi lisang sina khoi ji tangkak ta sok tari tu haidraga su tangkak ta kanglu ki irang isi dum thoga la poni adona masi akhoina ngasi gi leminari ba manipur da khunda minari ba kanglu khudi bogda akhoi ji khana chaina ba yade apun bagi saktam ji kai da na ba hona ga da bani haiba pose masi isa isa da chap aba isten ma lomina bam changi haitare अमरोमदा फगनुंग मयै लेकाइदा लेबा PSYC क्लब की माइकैदगिसु तेंबांग बलाकपसिंगदा थागत वाहिसिंग फोंदोखे युम कै अमांगता थोकपदगी फगनुंगी रिलीफ के मसिदा लेबा मियोइसिंगनसु अवादबा कया लई हाइना फोंदोरखे अयुकी ओइना आइडल क्लब अमदी नलमसंगी टीमना अपन मफमनी ngasi ओइना चली मयां लांजिंग अमदी फगनुंगदा अदु मखातानासु क्लब mayam sing ama aduga punsin jaraga akoi awana taraba sing asigi relief si akoi tawnana bagi damakta akoi thorang tawduna lei aduga mafum asida lanjina rakpa chinau sing asida atopa club organization singna nauna akoi mafum asi khangdaba sing asi akoi na thira ko chachabani makatana awatpa mayam asi mating pangbiyo haidana kanglu ki irangda thohaningdaba thodok laibak thiba thodok asi athuba matamda hanagi punsida hanjalakna bagi damakta su akoi क्लब अनी के माइके देगी ईश्वर के माइके दनो रुकना कोई तंगदु लेताबा मणिपुर अमा ओहेंदियो हाइदना थौनिजरी फंगनुंग मया लेकाई की PSYC हाइना खंगलेबा क्लब असिना लेकाई असिदा कोई फुंजेलक्तुना लेरिबा हाबति चंगजफम लौदुना लेरिबा मियोसिंगी दमक अखोइना क्लबना तौजबदा अवात अपा खरा लेबदगी लाकपिरिबा अखोइगी वॉलंटियर्स हाबति कमिटी की मियोसिंगना पोरेबा पोलमसिंग असि मतेंग पांगबिरमबगी दमकता कमिटी ऑफ आइडल क्लब तेरा कैथेल अमदी नाहरोल लमजिंग संग तेरा खुराइजम लेरक की वॉलंटियर सिंग अमदी कमिटी की म्यूसिंग बु PSYC अमदी अखोगी अकोइबदा तारिबा अमदी अखोगी चेलक्तुना सेदांफम लौरिबा म्यूसिंग की माइगेदगी हराउते आमबदु फोंदोक्सरी मरुइना कालेंगे मतम ओइबनिना अखोइना तंगाइ फदना कांगल अमदी युमै चाखिबना हेना मसिंग यामबा अदुंबा हुंदासिंग ओइबनिना मफम असिदा लाइबसिंग असि मखोगी तंगाइ फदना मोपाकुंबा अखोगी मरुइना कांगल अनी सिमदी याम तंगाइ फदना कालेंगी मतम ओइबनिना मसी अनी सिमदी कोइ हुजि अवापा याम चताना लैरि हाइना कोइ थमजगे सगोलबन एसीगे MLA ओरिबा RK इमोगे मीटिंग मखादा अवाबा चारबा सिंगे तेंबांगलुप सगोलबन ना लाइमक्तिबा कांगलुप के इरांगदा अवाबा चारबा सिंगी दमक ngarang बिष्णुपुर निंगथौखोंग कैबुलमजाव संथोंग मोरांग खुनौ कुंबी इथाई दा लेरिबा रिलीफ कैम्प सिंग दा हिदाक लांगथक चाना थकनबा सेना चानबा फिरोल सिंग मतेंग पांगख्रे मरम लेटना नोंमगी चंद्रबा याद्रबा पोलम सिंग ममल हेना योनबा दुकान थेंगनबदगे मखा ताना असिगुंबा थबक असि तौदनबा पीपल्स एक्शन फॉर नेशनल डेमोक्रेटिक मूवमेंट पांडमना चेक्सन वाफम थमख्रे हाइना पांडमना थादोरपा चेरोल अमना हाइरे चेरोल असिना मखा ताना ngasi ayuk पांडम की टीम अमना थंगाल बाजार अमदी पौना बाजार अनि के मस्जिद रोड ता लेबा दुकान सिंगना पोचै ममल हेना योले खंगबदगे खुदकी ओइबा यंगसिन खोंगचत अमा चटके मसीदा नोंमगी चंद्रबा याद्रबा पोलम सिंग ममल का हेना हैंगतना योनबा थेंगनखी असिगुंबा दुकान अचौबदगी लेरपा पोलम सिंग लेकाई की दुकान सिंगदा ममल का हेना योली असिगुंबा थवंग असि हौजिके वानरबा मियामदा तौरोइदबा अमनी मसीगे मथक्ता दुकानदार सिंगना हाई सिंगना अरानबा प्राइस चेक नपसिंदुना ममल हेना योनबसु यारोय
Asigumba leibak miyamda khudong chadaba kaya nanghaliba ase mari leinaba Food Safety Department amadi Police Department na yengsinbiyu awaba tariba kaya asida aikoi punna mating pangminasi haina Gerald asina makha tana palle. Manipur da hojik thokliba irang asiga mari leinana relief camp singda mateng pangbagi thoram Rajashri Cultural Foundation Manipur Milan Enterprises Alugali amadi City Dava Thauda Baboka kutsamdaduna pangthokhe. Thoram asida Moirang Khunaugi Santi Club Chandrapur Relief Camp Jingmai Kaibulam Jaw Road ki YGC Relief Camp amadi Moirangi Sri Von Youth Development Organization kayana pangthokhe. Thoramasida founder member RBCFM ki Khomdram Dhanamanjuri T Irabat Singh spokesperson RBCFM Bimola City Dava Amadi Orog and Sansu Saruyake. Thoramasida Saruyaki ba Takhelambam Irabat RBCFM ki spokesperson na Thamla Pawafa Mamada Chahi Kayagi Mamangda Laiminaraglaba Kanglup Kayana Kundamina Duna Nungshi Janana Laiminaragba Sibu Ikang Kangaudana Kanglup Irang Toktuna Mayum Maikai Manchang kaya manghauduna leifam leitana lanjena duna lagliba awa ana taraba singda mateng pangbagi thoramasi pangthokpani haike. के आदेश के अनुसार हमने कुछ जो जरूरतमंद है उनको हेल्प किया है। ये घटना घटी है, बड़ी दुखद घटना है, ये वापस न हो हम आशा करते हैं। भगवान से प्रार्थना करते हैं इस तरह की घटना वापस न हो मणिपुर में और हम सब प्रेम भाव से रहें, आगे शांति बनाए रखें। धन्यवाद। यामना नुंगाइजे ngasi Rajashri Chandra Cultural Foundation Manipur na lakiduna ahal oiraba mama sida punsilaga kapiraga atay atopa sosang kharasu yamna punna akhoi nuksijarba iram damsida laibiriba akhoi atopa state lakiriba akhoi nuksijarba sinau kharaga roina ngasi akhoi moirang khunau Santi Club ta angamba mateng pangirpa asigidabakta aina lakiriba halaman laibu dongchingmo punamuko Santi Club ki bot sinjaraga aina rawana yamna nungaiba phongdoksari nungaibadi mapangi nungaibani manungdagi thamoida mai yam sai karigino da ahanbada ekoidi yamna nuksinana leramba jati ani tokhai tarpa yaba tungda awabo irpa yaba adu mayek sengna ngasi ulakpa dongchadaba mayam ama mayognarpa aduda ekoi leiri aidana Songkoptana mating karadang pangana ba na honariba Rajashri Club nati pangbide iba Manipur club lekai organization kurang haningai leitana thagachai pasiam nuaijai mapam sidada nati ato pamapam linda so koina game relief game mayama mo ujabata pichana sana kortana usilapa masin musina bai kudam Jadi kaya si channel na leminaram ba sumitami hangogaba yung tagi may sakto na uji ako yung lawwa hatpa to pa na tolok pa dagi dahil hanggang da na lanje na rawa sininaw singgo sangga pambida na relief kaya ng hanggang na tabihan ba ako mapamsinda masaka da ko mo tuyen na na samin na kada bani ako hindi na kada bani hay na sanjali ko kung si ay hamon kanda masih mayam na kagat ko kung dok sadi balay taba di ko na bakit hindi ko na sedi si ako yi tanagumba samstan club organization ay jale jabo ho ka masiyat makai khai na samin na raga ko yi jati si yo katana no si chala na lay midani na hay si so na togami ka su sano aduga Milan Enterprises si yamna sang na moy nan Manipuri ojara basu Manipur sida sang na kuina lera pagi moy si Manipur na thoko wapokta awana kaya pura ka laba corona gi matamda quarantine center kun mari mga se tha masak jang pidana duti matik yam na matik pangka kanu mo se aduga ay koi ma ke kenso matam puna makta yang gi amadi awana tara ban lapun sikit thole ko thoko wapok mag yang ko na samna ka samina kuna angam ba mating pangdula angam ba tabak
Tha sigi tang ahumda furup anigi marakta thokiba thodongna maram oiduna khungang kayada hangliba relief camp da Manipurda leiriba NGO Ihul Foundation, Unique Foundation, Women's Cultural and Development Society, Sustainable Center for Development and Culture, Naharul Development Foundation, Empowerment of Culture and Rural Development, Foundation for Rural Community Empowerment, Asa Foundation for Culture and Development, Women's World Organization Development for Needy Welfare Organization, Hope and Culture Alive Manipur, and Kangla Acupressure Alternative Therapy Treatment Research and Training Center na Mayang Langzing Taningda Hangliba Relief Camp da Nomada Changdraba Yadraba Polam Singh Maruina Chana Thangnaba Ching Hawai Singh Mating Pangkre ELITETV News Channel asigi oina miyamna email gi kutangda I pau thabirakpa matamda email address info@elitetv.in da thabiraknaba khanganjari Masida Shunatana ELITETV da I pau phone number gi oina phone number 9402890982 da I pau biraknaba khanganjari Miyamna su ELITETV gi YouTube channel, Facebook page, Instagram amadi Twitter da su follow tobinaba khanganjari Lushilakpada maruiba pausing amukana pizari. Churachandpur amadi More dagi miyoi lising taruk rom Imphal da thunglakre. Manipur da hojik oriba kanglu masen gi thongliba irang asi khara makai de laksin bangamle haina Union Home Minister Amit Shah na phongdokre. Amadi numit kharani gi mamangdagi hauna kangluk masen gi marakta thohaningdaba thodosing thokrabagi matungda ngasi Manipur da mahausa gi punsida tapna hanjilakpa hokre Ngasigi oinadi ELITETV na sandokjari ba Manipuri pau matang swaida loijare meeting tabire basingbu amuka hana Chanura na khramjari